ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯨꯅꯨꯒꯤ ꯂꯤꯛꯂꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯂꯕꯤꯗꯨ ꯂꯣꯡꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯅꯥ ꯐꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯒ ꯅꯤꯡꯊꯧꯗꯨꯒꯤ ꯔꯥꯖ ꯁꯚꯥꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯊꯧꯅꯥꯁꯨ ꯐꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯂꯝꯕꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯌꯥꯝꯅ ꯄꯨꯖꯔꯛꯄꯒꯦ? ꯋꯥꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯏ ꯉꯥꯡꯂꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯝꯂꯩ, ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯒꯨꯝꯅ ꯂꯟ ꯊꯨꯝ ꯂꯩꯇꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯄꯨꯖꯔꯛꯇꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯇꯣꯝꯇ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯑꯩꯍꯥꯛ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯁꯨꯝ ꯀꯨꯏꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯀꯨꯏꯅ ꯆꯠꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒ ꯑꯩꯒꯁꯤ ꯈꯥꯏꯗꯣꯛꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯇꯥꯎꯅ ꯈꯥ ꯄꯥꯡꯅ ꯆꯠꯂꯣ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯇꯥꯎꯒ ꯑꯩꯒ ꯂꯝꯈꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗු ꯈꯥꯏꯗꯣꯛꯅꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯋꯥꯡꯃꯜꯂꯗꯨꯅ ꯆꯤꯡꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯈꯔ ꯂꯥꯞꯇꯛꯅ ꯅꯤꯄꯥ ꯑꯃꯈꯛꯅ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯆꯥ ꯐꯨꯛꯂꯒ ꯂꯪꯈꯠꯇꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯈꯨꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯥꯔꯣꯝ ꯊꯪꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯕꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠ ꯃꯥꯡꯗ ꯊꯣꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯤꯄꯥ ꯑꯃꯈꯛꯅ ꯄꯥꯛꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯄꯜꯅ ꯀꯣꯏꯁꯤꯜꯂꯒ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯗꯛꯇ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯆꯤ ꯑꯃ ꯏꯁꯤꯠꯄ ꯍꯧꯔꯝꯃꯤ꯫ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕ ꯅꯤꯄꯥ ꯑꯗꯨꯒ ꯍꯥꯟꯅꯅ ꯏꯁꯤꯠꯂꯝꯕ ꯅꯤꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯃꯨꯛꯀꯤ ꯈꯨꯠꯁꯤꯠꯇ ꯂꯪꯊꯣꯔꯛꯄ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤ ꯆꯤꯡꯗꯨꯝꯃꯨꯛꯅꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯕ ꯉꯥꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯤ 10ꯅ ꯀꯣꯛꯊꯣꯡꯗ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯉꯥꯁꯤꯡꯅꯤ꯫ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯉꯥ ꯃꯈꯜ ꯈꯔ ꯈꯟꯒꯠꯂꯒ ꯐꯥꯔꯦ꯫ ꯉꯥꯁꯤꯡ ꯑꯗꯨ ꯃꯩꯗ ꯂꯧꯔꯒ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯗꯤ ꯀꯗꯥꯏ? ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯩ ꯂꯧꯔꯨꯅꯕ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯤꯠꯂꯝꯕ ꯅꯤꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, ꯀꯅꯥ ꯂꯩꯕꯒꯦ? ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯝꯂꯩ, ꯏꯕꯦꯟ, ꯑꯩ ꯑꯁ꯭ꯋꯥꯏ ꯆꯤꯡꯌꯥꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯨꯞ 3 ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯇꯨꯅ ꯉꯥ ꯈꯔ ꯐꯥꯖꯕꯅꯤ꯫ ꯉꯥꯁꯤꯡꯗꯨ ꯌꯥꯏꯔꯒ ꯆꯥꯅꯅꯕ ꯇꯧꯕꯗ ꯃꯩ ꯂꯩꯇꯗꯨꯅ ꯏꯕꯦꯟ ꯈꯣꯏꯗꯒꯤ ꯃꯩ ꯈꯤꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯦꯅꯈꯥꯗ ꯆꯔꯨ ꯈꯔ ꯄꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯈꯨꯗꯥꯞ ꯑꯃ ꯁꯠꯂꯒ ꯐꯨꯡꯒꯥꯗꯒꯤ ꯆꯝꯂꯒ ꯄꯨꯈꯣ꯫ ꯑꯗꯨꯗꯒꯤ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯌꯦꯅꯈꯥꯗ ꯆꯪꯈꯤꯗꯨꯅ ꯄꯩꯔꯤꯕ ꯆꯔꯨ ꯃꯄꯩ ꯑꯗꯨꯗꯒꯤ ꯈꯨꯗꯥꯞ ꯑꯃ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯁꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯈꯨꯗꯥꯞ ꯃꯆꯥ ꯑꯃ ꯁꯠꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯇꯨꯅ
ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯝꯊꯔꯦ ꯑꯗꯨꯒ ꯃꯩ ꯀꯥꯝꯕ ꯍꯧꯔꯛꯂꯦ ꯃꯩ ꯀꯥꯝꯅ ꯀꯥꯝꯅ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯀꯣꯝ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯂꯦ ꯃꯍꯥꯛꯅ ꯍꯪꯂꯩ ꯏꯕꯦꯟ ꯁꯤꯗꯒꯤ ꯀꯣꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯩ ꯏꯕꯨꯡꯉꯣ ꯅꯕꯦꯟꯗꯤ ꯁꯣꯜꯂꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯣꯝꯁꯤ ꯇꯧꯔꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯅꯣꯟꯊꯗꯨꯅ ꯃꯩ ꯀꯥꯝꯂꯤꯉꯩꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯛꯇꯅ ꯏꯜꯂꯛꯄꯗꯒꯤ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨ ꯀꯣꯝꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ ꯀꯨꯏꯃꯜꯂꯛꯄꯗꯨꯗ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯃꯩꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯉꯥꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯁꯪꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥꯎ ꯏꯁꯤꯠꯄꯅ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯂꯦ ꯏꯅꯛ ꯅꯛꯅ ꯍꯅꯨꯕꯤꯗꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯎꯔꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯈꯥꯡꯄꯣꯛꯁꯪꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯀꯧꯕꯗ ꯍꯅꯨꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯌꯦꯅꯈꯥꯗꯒꯤ ꯆꯔꯨ ꯂꯧꯔꯨꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯆꯝꯅꯅꯕ ꯍꯥꯏꯔꯝꯃꯤ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯅꯤꯄꯥ ꯑꯗꯨꯅ ꯆꯔꯨ ꯈꯨꯗꯥꯞ ꯑꯃ ꯁꯠꯂꯨꯔꯒ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯨꯡꯒꯥ ꯃꯄꯥꯟꯗ ꯐꯝꯊꯔꯝꯃꯤ ꯅꯣꯟꯊꯗꯨꯅ ꯃꯩ ꯀꯥꯝꯂꯤꯉꯩꯗ ꯍꯅꯨꯕꯤꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄꯗꯒꯤ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯅꯤꯄꯥ ꯑꯗු ꯐꯨꯡꯒꯥ ꯃꯅꯥꯛꯀꯤ ꯑꯔꯨꯕ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯇꯣꯝꯇ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯂꯦ ꯆꯠꯈꯤꯕ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯪꯅꯕ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯔꯨꯞ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯈꯔ ꯆꯠꯂꯒ ꯍꯅꯨꯕꯤꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨ ꯎꯔꯛꯂꯦ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯍꯅꯨꯕꯤꯗꯨ ꯎꯅꯔꯦ ꯃꯍꯥꯛꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯍꯅꯨꯕꯤꯗꯨꯅ ꯈꯨꯝꯂꯩ ꯃꯐꯝꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯦꯟ ꯃꯩ ꯈꯤꯇ ꯂꯧꯖꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯆꯔꯨ ꯈꯔ ꯁꯠꯂꯒ ꯐꯨꯡꯒꯥꯔꯣꯝꯗ ꯆꯪꯂꯛꯂꯦ ꯐꯨꯡꯒꯥ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤ ꯇꯥꯈꯤꯕ ꯀꯣꯝ ꯑꯗꯨ ꯎꯔꯛꯂꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯅꯨꯕꯤ ꯑꯁꯤ ꯑꯆꯝꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯅꯣꯟꯊꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯀꯥꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯃꯩ ꯑꯃꯨꯛ ꯀꯥꯝ ꯍꯅꯨꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯃꯤ ꯍꯅꯨꯕꯤꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯏꯟꯊꯅꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯤ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ ꯃꯃꯩꯊꯪꯗ ꯍꯦꯛꯇ ꯏꯟꯊꯔꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯅꯥꯀꯜꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯍꯅꯨꯕꯤꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯑꯆꯝꯕ ꯍꯅꯨꯕꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯇꯟꯖꯥꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯜꯂꯛꯂꯦ ꯑꯁꯦꯡꯕꯃꯛꯁꯨ ꯍꯅꯨꯕꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯔꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯝ ꯃꯅꯨꯡꯗ ꯏꯟꯊꯔꯒ ꯉꯥꯌꯣꯛ ꯆꯐꯨꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯕꯒꯨꯝ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯀꯣꯝ ꯃꯅꯨꯡꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯥꯏꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥ ꯐꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯊꯥꯡꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯃ ꯄꯨꯔꯛꯂꯒ ꯊꯧꯔꯤꯗꯨꯒꯤ ꯃꯆꯤꯜ ꯑꯃ ꯀꯣꯝ ꯃꯅꯨꯡꯗ ꯊꯥꯗꯈꯤꯔꯝꯃꯤ ꯀꯣꯝ ꯃꯅꯨꯡꯗꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯥꯗꯔꯛꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯥꯗꯔꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯕు ꯈꯥꯏꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯄ ꯅꯤꯄꯥ ꯑꯗꯨ ꯑꯣꯏꯅ ꯊꯧꯔꯤꯗ ꯌꯥꯜꯂꯒ ꯀꯥꯈꯠꯂꯛꯂꯦ ꯀꯣꯝ ꯃꯄꯥꯜ ꯌꯧꯔꯛꯄꯗꯗꯤ
matau mantri masana thauridu kanna phaduna leibadu urakle asumna samudra isitpadu mathak yaure marup aniduna thauri amuk ko manungda thadare sing kholopi sanabani paduna matomta khanjare hikchabiduna itaudu sabar loramlani aduna ai amuk sanaba thauri sida yalaga karau hairini aidi loiredana asumna khanna yamna hiningdana thauri adu paire mahangna thauri du hek paibaga yamna thuna mathakta leiriba matau aniduna jara jara singkhalami mathak hek yaubaga marup ahumdu nungsina konarami masi matungda makhoi ahumna khangpok sang aduki kachin koya sinthumna yenglami mafam kharada saru sayang kayamuk tarami kachin amakhakta yamna sectionna athaba phi marol kharana kuptuna yamlaba sana lupa leirami sana lupa sing adu makhoi ahum chap manani yenare adugi matungda makhoi ahumna phungadagi mai samlaga nga thamlamba mafam adu tana lakle mafam du yaurabada akangba sing khara thiraga mai thagatuna nga singdu munna yaire makhoi ahum hauna saminarba matungda amuk kainarasi haiduna magi lambida hannarakle mantri masadusu sana lupa mayam ama puduna mayum maikai panglakle yum yaurabada sana lupa khara kaitholaga konungumlaba fajjaraba yum ama saduna nungaina laikre amaromda nithau machadudi koiba yaba makai koiruraga sana lupa ayawa makai loisilaba matungda kanafam khangdana pungkok kokna mayumda halaklami loisilakpada sereng amatang mayamda khudol tamjage serengi maming punsi numit taramdaisida ningsingba kobi miotpi ahing kayano tumhandriba nangna kaungamdraba thodok kayana mairai pareng oiduna mitmangda hangat handa chatpagum mangda tungda nak yatta karigi tattana otpiri aibu halak laroidaba angang oiringai kaungamdraba jobongi atithi asatana thalaba ingkhalakpai pukning namnamak chatkrabra haunaduna amuk uraroidaba saktam kaya nungsiraba maruk mapija chatkrabada halak laroidaba khongchat amada adubu tahaurine khongulna khoigi ningsingbagi laimai sinthumna taptana tari nakongda angang oiringai sanabai khonjel toina laknari mitmangda jabongi phangamdraba mami kayana ningba kaibai ireina tattana yaibada sasallaba tanikla thamoigi leiraise kinthalage khalabra ngamnamak punsi numit taramdaisida pirangi nongju toirakle loikrasanu punsise asum hinglammi haiba khangdana